October November thada work order thokduna koila thananabagi process hawraba matung ngasi fawba loisindana leire haina irong chesaba development forum ICDF na phongdorakli ICDF ke General Secretary Muhammad Jamir Khan na ngarang thokpa cherol amagi matung ina hairiba lambi asi fattabana maram oiraga accident da school karibi chahi 13 khakta ngaribi angang amagi punsi pikhamnaki bagaloinana accident kaya thokduna awaba kaya mayoknari makhatana ironggi lambi paka lauraga uful marakta awaba khanglaba matungda haukiba December English ani 22 December da lambi asigi contractor na koila thaba haurakpada mamang da haukiba awaba chaitheng kaya koklaga ironggi praja sing Idul Fitr nanglagani khanduna yamna harau phongdoknake adubu laibak thibadi koila asi yamna tapna numit khara thabak suramlaga amuk lepa tawduna December English ani 22 dagi April English ani 12 ki tha manga mapung faraklaba fawba sida supnagi kilometer ama khaktamak koila thaduna ayamba saru kilometer mari mok thabak ugadaba watli asukoina asi ana fawba yauna waduna laklaba matung pendaduna koila thaba asi nongju pantha ngairibra haiba wahang mari lenaba singda ICDF ki maikei degi hanglakli paliba leingak loinana local MLA na athuba matamda mityeng changbiduna mari lenaba singbu koila thaba asi nongju pantha mamangda loisenbiu haina irong prajagi mahut silaga irong seba chesaba development forum ICDF irong chesaba na appeal tawrakli karigumba wafam sing asi thawoidaduna makhatana amukasu laibak thiba thodok sing thoklaklabadi ngasigi paliba leingak amadi mari leinaba authority na afafatagi daita khudingmak pugadabani haina cherol aduna makhatarakli ngarang numitung mamatong Chochanpur district ki manung chana leiba Henglep police station dagi awang nongpok romda kilometer kunthra rom chatlaga leiba kolchung amasung songfu village ani gi marakta leiba jungle da Chochanpur district police amasung kuki independent army kiani thajaba singa nongmai kapna kre hairi press na phangba paw gi matung inna hokhiba April 9 gi numidang pung 3 makhai rom tabada Henglep sub division ki manung chanba chongkhojauda leiba sugi horep camp tagi kia gi commander in chief thangkhongam haukip Davidson Luchingba Kedar Taramari Romna Red Chatharaga Tongan Tongan Banongmai Taramanga Amadi Yamlaba Marusing Laukiba Adugi Matung Chochanpur District Police ki civil dress setpa Yamlaba Force Singna Jungle Manungda Operation Chathaduna Lakpani civil dress setpa District Police ki personnel sing aduna ngasi numitung bamatungda Henglep Police Station degi North East kilometer kuntrarom chatlaga leiba Kolchung amasung Songfu village anigi marak jungle manungda kiani thajaba sing aduga nongmai kapna bagi thokdok adu thokibani hairi nongmai kapna bagi thokdok aduda micham ama sokhi nongmai mari recover tauki adubu nongmai sing adu kiana laukiba sing adugi manungda yawbudi mande hairi haujek district police na makhata na operation chathari sokloba mioi adu kochung village tagi lungpau kawi oi thangba khu da nongmai maru na panbani hairi kesyam Thasigi Tarahumdoida Hydro Kendra gi MLA Dr. Thoksom Radesh Yamna advisor to Chief Minister gi from the resign tawkraba matung Tourism Cooperation of Manipur Limited ki chairman oina Puriba Langtabal Kendra gi MLA Karam Siamsu ngasi mahak masagi from the resign tawkrai MLA masana khujek piduna ngasi Chief Minister N Birenda Pisin kiba ai bacherol aduda Tourism Cooperation asigi chairman ama oina leibanatana ngasi fawba karigumba makhalgi thogdang amata sinadabana hairiba from asidagi resign tawre haina palli BJP 2.0 gi haujik paliba lengak asigi chahi ama mapung farakpaga haujik oirakliba ahongba asi yengluraga lengak asibu luchingliba Chief Minister Nongthongbam Biren gi mathakta MLA kayana pendaba leirabra haiba asimadi achobu wahang ama oirakle press na fangba thajaba yaba paw amagi matung inna tongan ba chairman gi fam paiba MLA singi maraktagi su makhata na resign torakpa yaba gi oithokpa lei haire Haukiba pung kun mari asida India da nauna miyoi lising mapan ga chamaga subna nipan COVID positive oiba thengna ki leina asna maram oiraga miyoi kun mari lekhide fagalakpugi changcha da marfutara nipan da smek taruk nipan da hantarakre apun ba confirm case na koti mari lak nifunipan lising kun tare chani kun taruk yaukre active case masing lising humfu chahum ga tara humdoi da hengat lakre leina asna maram oiraga lekhida ba apun mami gi masing na lak manga lising kun thama thoi chamaga nifu ma thoi sukre leina asida gi na ba faduna discharge taukiba apun mami gi masing na koti mari lak nifuni thoi lising kuntraum doi chatred humphutara ni thoi yaukre leina asagi ngak thoknaba vaccine kap thokiba punba migi masingna koti chani ga kun lakh humfutaruk lising kun taruk henkre malem gi oina covid laichet na khwaidigi hena sokhallaba leibak singi manungda USA na ahanba India na ani shubada amadi France na humsubada leiri awang nongpok state singi oina Assam na ahanba Mizoram na ani shuba amadi Manipur na humsubada leiri